अहानबदा कोरोंगानबा खुमन माकी फेसबुक पोस्ट थगलकप वोरोल खरा मैम शेयर तौजगे आईदी लान हौरकप मतमदा सेल खाइब खोटप यारोइना अखोई एटी अमता खाइखिदबनी पीगे हाइरबसु लौखिदबनी मरमदी ngamlikhe ekhoi hotnasi ngamlaktraba matamda miyamda haisina adubu pangkhaida khaidokre haujikti ekhoi su ngamlaktadana miyamda haijare miyamna su pangbire adubu haujikti miyam su ware ekhoi su ware aduna demand tawbigi thaba se isil inaw sing lepiro adugi saruk pangbiyo na haijasi angamba marai pangjaraksani cp de yadina pressure di tawgumsi sel sangbigi di haiba kanadre fajana sangi adubu isil inaw mayam loinamak ka thoknaraga thoknarakpagi ngamlibani haiba status ma mayamna share tawjari panam paukse digi maruibi I pauksin khonga saraga manipur top channel gi maike digi mayamna thamjagi ahanbada international day of action for river pangthokre in the national trust for arts and cultural heritage intake manipur chapter amasum apunba imagi masasing ems manipur anina spuna sinuna ngang imphal west ki taren pok with the international day of action for river thoram pangthokre एम्स न थदरक पोस्टर मदलुप असगी प्रेसिडेंट मैंगलमम खेलेंद्र न प्रिसाइड तौदुना पांगथोकिबा थौराम अदुदा इंदिरा गांधी नेशनल ट्राइबल्स यूनिवर्सिटी रीजनल कैंपस मणिपुर की फैकल्टी डॉक्टर होमेन थांगजम उरखुल की न्यू तुसोमदगी सोशल एक्टिविस्ट वर्थिंग होरम एम्स की डायरेक्टर डॉक्टर अतोम सुनील निंगथौजम विक्टर न प्रेसिडेंट मेंबर सिंगोइन सरयाखी थौराम अदुना रिवर pollution piriba impact amadi handak laima khongda heavy fuel leak oiduna turel tasilak padigi matana kupna khanaki loina umang kokthokpana turel singna pirak liba safugi matangda su khanabaga loina railway tunnel project na maru oina taren pokpida paikhaliba project asina lopham kaya amang ata thokolakliba sigi matangda su khanaki hairi amaramnana sairem nirvir laikhidabada awaba phungdorakli Sanamhi Kyong Foundation of for University of Sanamhi Culture Siloi Numai Singi founder Chairman Sairem Nirbir Kurai Nandebam Laikai the Labor Masagi Yumda Thasaki Taragamari the Laikidabada Foundation for University of Sanamhi Culture na Awaba Phongdorakli Mag Masagi Sai Marfum the Shukre Amaramda Oza Sairem Nirbir na Laikidabada Utra Sanglen Sana Kunung Nasu Sirol Amada Awaba Phongdorakli Foundation for University of Culture na Thadorakpa Siramada Laikhidraba Oza Sairem Nirbirna Larikia Iramadana Sanami Lining Kolamadi Lining Thau Sanami Thagol Kanglupu Lamzing Duna Pubiramki Suloi Langmai Sing the Sanami Kyong Sab Asabu Taudang Laubiramki Ira Lining Hingat Ihod Asabu Taudang Lauduna Akanaba Larikia Sukudol Tamiramki Kangla Simga Sagat Pigi Taugai Pubudinatana Laigi Laitaugi Tharam Kiasu Lamzing biram ki haidi oza asina taibang paul thadokibada sanamhi kyong selai langmai sing lining thau sanamhi thaugal kanglup amasum masalusang sing na minin ahum tumina thauni jaduna awaba phungdoki loinana imung manungi awaba da su saruk yaba ki loinana laikhidarabagi thawaina ingna singna mapuge laikol leiruna ba thauni jaki haidi Uttara Sanglen Sana Kunung Thadorok Postirolamada Oza Sairem Nirbirna Laikidabada Uttara Sanglen da Mipam Ama Pangtok to Awab Pong Bagaloidana Imung Manungi Awab Susar Yari Haki Laikidraba Oza Sairem Nirbir Sikumza English Singaniga Mangada Menang Tip Sandra Singh Soba Gold Medal English Singaniga Tarukta Maiso Ningsing Mana English Singaniga Tarukta Maiso Langol Sana Pamaimana English Singaniga Taraga Marida Hizam Irabot Memorials Special National Award English Singaniga Kungani Thoida Naharul Sahitya Premi Samitina Writer of the Year Manapi Kredi Atopa Paumana MNYO na AR gi thawong kanem tarokli Tamenglong District ki Makuwai Village Sathariba Village Defense Force ki training sathabada Assam Rifles na athingba pibagi mayokta Khulasugi nupisna protest sathabada Assam Rifles na masingkhangna nungmai kapkiba thawongbu Manipur Naga Youth Organization MNYO na akan mamong na kanem tarokli MNYO na Thadorok Posturamada Manipur Hausik Civil War Thokpagi Pibam ama lakliba sida khulngak sanaba Village Defense Force sing ling bai bisi tangai fadaba tanja ama lakli Hausik Manipur oirakliba pibam masi yengaga matam amada hekta Manipur gi naga taba mafam singda communal goiba irang thorakpa yabagi pibam laidi maram asina asiguma pibam ama lakpa matamda isanga thoksanaba Village Defense Force thamba tangai fade haidi Shol Sinamaka Taraduna, Manipur law and order ki pibam Purana fail with it.
Central amadi state security na miyamgi punsi amadi lantum ngak sen magamdri. Asiguma pibam asina maram oiraga Manipur gi naga tapa mafamsingda village defense force na aikogi pibam lam amadi lantum ngak naba thaurang lokhatkani haidi. Siol asina makha taraduna British matam kumza English ngamaga sanipan kuntraga mangada Lusai Hills ta khwaidi gi liba paramilitary force lingduna national gi law and order ngakpa border ngakpa madi counter insurgency operation gi thabak toki amadi khwaidi gi liraba paramilitary force adu Friends of Hills people haiduna apaba mingsat phangmugam khi lebak thibada asigumba reputation lairaba khwaidi gi liraba paramilitary force ama oiriba Assam Rifles ngasidi masana masagi mingsat puleka tahanaba thabak thong kya sa tharakle democratic oiba mongda khongjang changsin bi nupi singda numai kapsin bagi thong sa thaba lebak thibani taruk suba Assam Rifles na leba sig democracy gi belu hantan badana tana shakti pamjaba miyambu akitu zuma pokale maramasina makuwai khulgi kunja sing asigum Assam Rifles ki thawong akan mamong na kanem tawi hiramasigi matang da India government akan mamiyeng sangbi waina su MNYO gi siolasina makata na fongdorakli atopa paomana phajin kiba uhum tekta kaidana thadokpiu MCM Peace talk agreement sign taunariba pamaina lusingba UNLF ki army ship thoksom thoiba allies sidaba mapu intelligence ship lai mayum ingma madi kedara maga puna makoi uhum NIA na phajin kiba thawang mitei council more MCM Manipur akan mamong na kanem torokpaga loinana makoi uhum condition amata yaudana tekta kaidana thadokpiu hairi MCM Manipur na thadorakpa sur amada peace talk agreement sign taunariba loop amagi kedar sing phaba pun bahaibisi Kuki haraunaba pangthokpa thabak mali masi Manipur miyambu minamani mainstream da laknaba lambi da sangsilakliba Government of India ga peace talk khuyak pina riba sida asigumba thaudo osina Manipur miyam na saranghanba ma fole Government of India masu Manipur government atubura tekta kaidna makhoi humu thadok piu haina taksilakli amaromdana hauziki matamda nurse mathok tabigi sang hengalakle and Hemanta Kumar Manipur lenga ki Health Department ki makhada hangliba ZNM Training School Thobal gahum super base 2024-25 ki nursing ki lamp lighting amasum or taking ki thoram amangasi khangbok ta leiba Thobal District Hospital ki complex ta leiba training school sida pangdokre training school sigi principal amadi staff sing sindura pangdokiba thoram adu Manipur lenga ki Health Department ki additional director Dr. N Hemanta Kumar CMO Thobal Dr. Y Nokul Nursing ki Deputy Director T.S. Sunita Manipur Nursing Council ki Register A. Zamuna Amadi ZNM Training School ki Principal and Mem Zobina President Member Singwena Saruyaki Thauram ga mari lainana Health ki Additional Director Dr. N. Hemanta Kumar hai Hauziki matamda mi sing hengalakpagi matungina analeng sangsing na nursing mathau tabagi sang ang papang na hengalakli Analayang na nursing na basic nursing digi horaga asawba role kaya lauri masi ZNM Training School Thawal digi training loiraba nursing asina haying digi anabasing gi manak sanglaga makhoi gi wari watai saba horaga dabani anabasing na haiba mani wokat kya puning sang na taduna makhoi gi penana bu hona ba haibisi nursing gi sinpham da lairibising gi hena mai Mangna makha taraduna kumza English ngani ga nifu ga tere India si malem gi lebak singi merakta sakot paleba ama wenaba India government ta lakthokhi basu lekhe masina haksel gi hiram na thabak toriba punamang asabu thawdang yagadoribani doctor amadi technology khaktana layengbu oithoklai nurse yaudbu yaroi nursing skill amadi artificial intelligence yaudna thabak tobu yaroi masi khangna aikoina haujiktagi hauna hona basang yaki loinana India government ki haksel gi thauksel amagi makhada hana leiramba PIC sing health and wellness center hain otokre masigi matakta Manipur lenga ki oina su district khudima ki hospital singda phamung tara leiba ICU amamam salaiba okre aduna haujikti nurse ki mathau tabi ki sang yamne hengalakli hai kenasu pausida suma khatari makasa tarak poina tin pau nam lanjai pat kamai BJP ki ticket tanaragani BJP Manipur Pradesh ST Morsa ki president lanjai gad kamai na pangthokadori ba taragani pan suba lok sabha mikalda outer Manipur parliamentary constituency the BJP ki ticket tanaduna mikhal thengnaragani hana laktokre major khuldu leiba mahmasagi mayumda ex ADC member none nungnang my reason yauna pangthokiba mi phamamada mikhal thengnana bu ware basilokibani
mak BJP ki thongmi oina sahi taraga manga rom lairakpada natana BJP Manipur Pradesh ST Morsa ki president su oiribani mikal thengnagadoriba sida ma ki panamdi ingtapa Manipur ama puraknaba honabani haiba wapham su lanjaigat kamaina phungtuki amaromdana lamta thangzaga mari leinana sit sengkhre lamta gi thangza anba numi ki mangoinana laining thau sanamai temple board ki piba loisangi thaburer singna maikai mari ngagliba pung mari tera wangthon bi pung khurai ahong pung kwangba saudong pung amadi kawa lamtai pungda sit sengduna luna na thamkhre loinana yellow furoki yaifana begidamak laipung mari asibu ngak seliba thogoloi sing amadi akoibigi miyamga loinana pung mari makta yek salai teret ki phiral su yungkhre ngasigi khongsara du piba loisangi nandoluang amadi inauksa mangani lusinki makhatsa tharak poina pannamgi editorial mayamda thamjage athuba matamda wakhal taminabagi thoram sinsi Manipur yamna akanba laisat kiyam sandorakpadagi miyoi kyara awasa theng pibugumna lamnamasida leiriba miyam maru oina mitei singasina masamasagi aningba apamada yumpham oiraga mapan thongda arang arak kya loinana pangthokpa thoram kayamuk adugi mathakta phuruk kanglup amagi nat ki satnabigi wangbada mana tawningbada tawbadagi mamai thangdadi satnabi ama oina onthorakpadagi mayai oina hingba miyoi singamadi setmilon fataba imung kyada nakoinana asoba saitheng pibedagi mitei khunai mutkinabigi maram oirakpugum tawriba simakti mitei singi oinadi yamna lebak thibani haibiyai amaromda masagi aningba apamana lamjinglaga mitei khunai gi luhongba madi haijing kharai pubuda mitei gi nat ka sagonaba thoram oiriba paramgi wangbada kekpinaba khudopinabana singbagi thawongsa tharakpa yorakpadagi satnabi ama oina haijing pot numita kek yaudaba yaraktabagi mawong amadi khudopinaba sinbagi thawongna sing pinaba sinba kyam yakshilakpa sina mitegi yumbanbagi thoramgi haijing pot si mapalamgi satnabiga manarabra natragana isagi aningba apamana mitegi natke mari leinaba thoramna phurup asibu masak takpada maring marang nahanbigi asuba maram oirakpa singasigi lamdam sigi CSO sing clubs maira pai bising apun melup sing mitei gi nata singnarak sing thingmina hoba sungadra khali Manipur si lawu sungu bigi sinpam amadi lairabana sada marfoiba lamdam ama oiriba sida sada kun mukta ki sangda machinjak saba imung singna luhongbada ka hena sating tawona miyamda mamit thakan bigi mathakta kanadabada aremada seltingan bigi thawong sing maru oina luhongbagi sumangda khaliba sanglen mandopta laitiengi oina madi nat ka mari lainaba phijang khinmadagi hendoktuna konthong get phawba shelyam thadraga lupa lak manga thara sangna luhongmagi thoram pangthokpa horakpadagi lamdamasigi sanabi ama oina onthorakpadagi lairaba imunungi masa masusingna yumpanba kibadagi yumpanbada matam sadana panbamadi yumpanba mitei naharolgi masing helakpa amadi matam sanama yumpanbagi angang pokli sang sai khragi mamangdagi khangan hanthakiduna miteina mising khwaidagi yamba phurup oiba Manipur miteina masing yamdaba phurup oirakpaga loidana sai kunthra nipugi matungna Manipur khundari ba phurup kanglukayagi manungda mitei singna mising yamdaba phurup oiraknabagi maram oirakadori aduga ngasigi lamdamasigi mathung huktaba ina khunba khujo khurana lairaba kayamukta asoba sathing na koinana pirakpadagi sarol surol kharagi matungadi malemdagi mitei kauba phurup kanglubasi maru phongna mutkidra haibagi akiba lerakli asiguma kaya sidagi kanma ngamnaba miteina malemdagi khungul mutkhidrabagi damak kanglon kaina amadi nata singnarakpa masa masagi aningba apamba sing tawning ba tawrakpadagi hakthengna madina koinana mitei khunaida singnarakpa sing maru oina senjam paiba imung manung miyoi sing kharabu matam sana miyam galoinana wakhal taminaba tharom sinanaba lamdamasigi CSO sing amadi clubs maira paibi sing athubu matamda sensi ado hausi koinadi miyam pau matang sai lusinjarage masu miyam puna no update ngaminasi